Bismillahirrahmanirrahim. Koi miyaji sufingna koi pisab ramtula laiga lakmino kanda tattana bayan to bukanda asi matang si haram sariyat marifat ki matang sida aduna ai koi miyoi basisu masai ge phauna natraga kariguma maru marang amana laiwa manungda phumjillaga maduna laiwa manungda phumjillaga namjindana masak uhandadana lotna laihrabagi matungda nungsana yairaga adi omaga maton chongakpa maton chongaga tapna wangkhalaga adi masamareng longaga adi mahai palai mido aduga mahai du miyamna kana phangi miya chari miya jesi adu maina aikoi miyoi ba aikoi sisu Allah gi ibadat tawbada aduda aikoi gi mapung phaba miyam oige na hairadi ahadra no lukputai no lukpasi kayam no lukadagi haibu ngasai gi leibak manungda maru dana changkhidu lotkibidu adumaina aikoi si pikchaba nonjaba aduga yamna hantaba thakta leikhatana adumaina lainung sangbai taiptuda leiraga isagi punamak muthallaga aduga Allah amasung Rasul sallallahu alaihi wasallam gi tarikada aikoi si aman si ibada si tawraga tapna aikoi si hum wangkhalakaniya aigi gundu wangkhalakaniya adu matungduda aina haiba wasu mina taningani aduga asarsu laigani mahai sabda dudai horakadori mi kainubu haidoktor bingantok tordu mayek sumakpa aduna aikoi si ahanre yamna picture onjan layu sini adu taibang migi uwagi makha aikoi babana swairami uwagi makha thabana thaba khakta patpani migi mikha ponba mikha thabana mi si patte pumde ahandi kari aikoi babagi mingdi junabali kawi aduma angang wani de aikoi da aduma ina potaksi pirame aduna mikha ponbana mi si patpanate aduna ahan bada mikha ponba tangbadabni hekta chawningba hekta wangningba sinadi oibu yaroi chawbu yaroi madu thuna nem tharakani aduna aikoi gi was na set bayan si tangai phadana kana basulai moi tawdabasu yate akhang haising adum tawgadabni tawbodi alim ulama singi mathawni moi si masigi thabaksi aduga amu mi singna madu taraga noksalaga madu amal tawba adugi damakta kana ba phangi adubu marudi aikoi si was nateba darkar oiridi amal dunya aduna aikoi gi Moulana Ahmad Ali Sheikh Sahab rahmatullah alaihi Sheikhul Hadis ni baskandida mani sahi kaya pu mani Sheikhul Hadis oidana madasadu gi matami moidana pudan lai birami hojing lai hidra lana phabu ensano amin aduna mahakshi was haite bayan haite magi damakta kana pui Moulana Tayyab Qasim rahmatullah alaihi si aikoi gi Manipur gi Moulana sing atai sing nasu ma ki tarif tawe ma si adu kimati wasda urdu bayan da hai sing basi ma gumba urdu da hai basi urdu macha da su leite aya acha ma gi lekham siti baskandi ni adu yam hai sing ba mi ni adu masa gi ilmu si am leiba amal si am phaba mi ni mas adu Moulana gadi kari talukano murid la khalifa la ke Hussein Ahmad Madani rahmatullah alaihi ki murid ne ba musiki kari Moulana Tayyab si adubu Hussein Ahmad Madani rahmatullah alaihi hidrabang matungda aikoi ge khangra gi mesa pesab rahmatullah alaihi si maungon da ruju bai tawe aduga Azad su maungon dagi khalifa ge jada su maang na fapi ba aduga loina badi
Amadali Sheikh Sahab ko loy niya ba do. Moulana na bayan hitabni na. Adi sumi ama ani sa mina ba sidi. Itom te sat padagi di ahum pau chalo hai sa mina hai ri mi. Aduna hamesha ai khoi ki pis Moulana Amadali Sheikh Sahab na. Sat pasida Moulana Tayyab si adum loy niya. Sahi di kai khen na bra. Kene yam kene. Khen ya ba. Aduna loy ni aduga bayan ki darkar wa agar mana dum to ba adu mai taw adu bayan haitraga su ai koi Moulana Amadali Sheikh Sahab sigi magun si adu kimati wang miyam na tarif tawi ai koi na khangho ba su yaw ge adu ayam na di khangho de wari ni mahaki wari si hek bai tawbaga Sheikh Sahab Moulana Hussain Madini Rahmatullah alayhi na Azad khali hai Azad pi hai adudi ma si hana digi magi manung gi seng dana leiraba aduga ilmu tamba kan da su Hazrat sing na khangmu jana yam ka bi mai khangmu aduna mak si adumai na pi ba phangi hai andi matungda baskandi da tharaga baskandi gi matami moira andi matungda hojiki mahaksi sand ahan bada sum matami moira gasu malasai darkar lagwa kanda karumam chat kanda sum chatpa natraga nas thawoi na sandagi satraga su sathok khotok pasida karumam chatlu da sum da sai da mukta Moulana da adum kanaguma acho paisa paiba singna adum Allah an ka thokpa phamba pinting ba pamba din gi damakta adum bakangbu na lupa la amani ta masa masuna tabada la amani dum pira ko jana adum pira ko du free ka da ba la ka na sai gi lutar ani ahumna khangab jana Moulana si da paisa si yaw ri si adna train da la ko kanda Moulana si da Mainu ni kakalaga Moulana si suma tom de satun te ani humdi sa mina mi do ada hai jani pesa anda yauri pesa anda sina wanda piwi ade sina Moulana harisi yauri pesa si mana wanda piwi ade sidi amanat ni ada sidi ada non piwi ade sini ada moina nampuda mamaida nampuda launa nabagi ki han khang halaga thang suri torga launa nabagi tor bujani adu fauda su Moulana na sidi noina fani am torap su ai su pipiroi si mina pirak pani amana ni madrasa gini ane hana haibidagi pida bidagi moina ki halaga maku thangalaga maisa amana thang torga amana maku laugi to janaba dhap to janaba da asai thang thangali nu par si thang ki bidregi hai tab sungam dre leng sungam dre nei gre ama paisa lauge to bu sudum ai lai gre dum leng dre ken leng la ngam dre makhong thang ne chat pa ki pangal phau le pha gre matom ta adegi di mohini si pakhat khre ai bu ko piyo ai ai la le ai ko piyo na yan ta le anda aina kaisu pangal laite ai gi adide ai gi thau nate ai di kaisu ai ba kaisu kan ba ko pi bangam ba mi su nate aduga adugum bagi mi amabu saja pi bangam ba mi su nate ai di adi noi taibang mapu da na hai jo hai raga khare yaraga station yaudun kummaga dum lae makoina dum lehawe la lang kan mani ko adu maina tawrga la habigi wari ni sina ai khang ai singna ta hobo o mi singna liba du da koina khang bani adegi amuka madrasa sidane madrasa sida kayamna madrasa sing sigi chana thakna ba sangang tolwa singi chana thakna ba si leiraktra matam sida intijam si leiraktre watle si kada de kamai tawni huzur aina moigi adigi sili langi ba madrasa gi missing dana hai ba jane ba adida
ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯗꯨꯗ ꯑꯁ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯨꯗꯤ ꯗꯨꯋꯥ ꯍꯦꯛꯇ ꯊꯥꯡꯒꯠꯂꯦ ꯃꯣꯏ 3 4 5 10 ꯐꯝꯃꯤꯟꯅꯔꯤꯗꯣ ꯃꯣꯂꯥꯅ ꯗꯨꯋꯥ ꯊꯥꯡꯒꯠꯈ꯭ꯔꯕꯅꯤ ꯃꯈꯣꯏꯁꯨ ꯊꯥꯡꯒꯠꯂꯦꯗꯅ ꯗꯨꯋꯥꯗꯨ ꯍꯦꯛ ꯂꯣꯏꯊꯔꯛꯄꯗꯨꯗ ꯉꯁꯥꯏꯒꯤ ꯇꯇꯥꯂꯣꯠ ꯑꯃ ꯑꯆꯧꯕ ꯇꯇꯥꯂꯣꯠ ꯑꯃꯅꯦ inda cheng chak insang na pi hekte yaw na pura hekte lakpane gari manung hekte thauji lakpane gari se madasa manung da adumaina tawi Moulana sigi angakpani make adagi karamatsi hena adumaina sum haire adagi amaka madrasa asidane Allah hukum ni kaino digi maki mangdane Allah Rasul sallallahu alaihi wasallam lakho jane baskandi sida ada baskandi ke ka khring silo sum mathang mathang chang yengame ka ma changamdi adagi misap sinna nongalaga mang phaunar kanda changamdri ka si kari leibuni na check tore beri mate ka halerame andana adugi nimitidagi marasada yam ka hena beri thaku singsi section gire Moulana na saukhre adu beri sigi Allah Rasul sallallahu alaihi wasallam su pam de potu hoiba makru ne tawri singsi aduna maramaraga adumaina marasa sida ustaz singsi thakta yaw na lon thaimne kana undi adu tolwa singsi dum ka thak jane lo huningda adu beri mate ke lerambadida aduna adu degiri Moulana na akan mena thingre thakpa yaroi sida yat madrasa manungda beri kanam to beri thakpa yaroi lon na su yaroi phong na su yaroi beri thakpa yaroi thingre adu main tauki bagi wari do aduti adagi matungda amukasu aikoigi Hazrat singsigi angakpa adagi hojaigi istemagi da aikoi su yawi istema di chatli adada wari tare eba ising phangdabagi matangda aduna ising adana gainti nane bismillahirrahmanirrahim Moulana bu dua tawrun bu lawri su haye ada gainti amana bismillahirrahmanirrahim gainti na tang yanu kan ising futhoi hare sumba wari siu mangondagi lai aduga jamaate tabligh amuk phau thokte Moulana hoisi thoktraga su adu mai istema chau busing de duagi de mukta darkhas tawi me amna adu not standard di magu Moulana si leiti atang bani adu hauji ke hari Moulana sina aikhoigi pisab rahmatullah alayhi Moulana Rahimuddin si khitang aikhoigi Rahimuddin Moulana na sahi ani ahum to so han gedau male halle so hai haini adu rasu amana amabu mai thak to de ବ୍ୟବହାର to ne huzigi karamat si karama Moulana gino kaino gini Ahmad Ali Sheikh sahab kini Moulana Ahmad ai na no hai khre dana ai pi sahab ki de samla pakra ai na hai andi Hazrat ani maksi karamat wala tane adina ani si he huzur sina Sheikh sahab sina ne phamna leram se ai khoi khangrai me sahab se hek chang pugane phambam si kidang hando kani adu sileng khat piro ino adu mai tawni motami mojabu wani sahi ki etebar da su adigi amaka magi mapa mapugi khandani mathakti ma taruk su bane bai koi pisap sina silsila si adugi ijat musumayam tawba aduga masi matik le adum matik chaba magi lohani moi khangche moi na moi tan khangre adugi ବ୍ୟବହାର dum tawba aduga dua ma thangat lo harisu ne aikhoi amdali Moulana Rahimuddin sahab leiba kanda huzur sina amuk phau taba do asi thangat te da thangat pi haja naina adumaina thangat halli ade moini gi maramda amada hang kandre moi wa hai genu is moi gi ti thak wang ra mini aikhoi na manak na punga manate
sini amada hangasu amadana amadu adumaina ବ୍ୟବହାର tawwe matungda hangna kanda adumai tawwe adu aikoi gidi ngo heta lai thokibuga ma karai ka kaino mi ta haine yaba haidire aikoi manipur gidi alim singsi ayamba na tawgalli umidasu mana umidi ainga leitre alim pau tok salabdu umidu karai di aduna asini aduna asumasi adu aikoi pisab rahmatun lana haireba ra habiramya sigumba karamat che paiba ngamba andegi matam gi moka dugi matungi na karamat si tawdabi yadadana Allah mai gaidi gi Allah no oihan bana ba hairi pot pun maksi aina tawgen su taw na te ba ai moina masana adu sigi karamat si angak panatte sigumba karamat sidi paiba ngamba on mangamba mang mangamba sakti kaya sigumba sidi gai kom dasu mai mehnati matungina Allah na pi aduna gai kom sungammi khwai dei chawba karamat ti Allah gi rasul sallallahu alaihi wasallam gi sunnat singse ama bau thadok tana punsi leli ba mido adai hena chawba karamat leite aina aikoi bisa rahmatullah haibiram aduna somda kasu yamna khanjilunu sine aikoi bisa na aduna masi nakhoi tawdaba amalda dum phajana taw Allah ekdamakta adumaina takpiram ado hujiki haiba Moulana Ahmad Ali Sheikh sahab se lakwa kan dai khoi yari pok singa ge madrasa ma ji Moulana maino morubi na Moinuddin maming gudi adum Moinuddin dida maino ina dum yam kang le maino morubi si mage madrasa su laire masjid su lai indir punna adu dan midang mai khoi phamine ba ai khoi mi kuntrani phumu phamine hendida adu dai khoi ge Sheikh sahab Ahmad Ali Sheikh sahab sinane haibiramya bhai matam khudingda Moulana gidi kaigum torasu bhai Allah na karo o hengida punung Allah no hengida me Allah ka gunu sinne mai wasi Allah karo si kaktani ando no mahan kare na haram bagebo ismi azam maina mayam na haineri se ismi azam haibasi isim maina ming haibani azam maina achauba haibani adana ming achauba se Allah digi hena chauba kanam te leite adana khwai dei chauba se Allah ni adana Allah yum den chauba leite adana khwai dei chauba se Allah ni adana ismi azam mai se Allah ni sine hadis Allah haiba labja se chi ismi zat ni ismi azam ni sumaina takpiram adana matam chupada no Allah ka ulu si wafam si mahaibiram adu matang tabada aikoi gi Moulana Tayyab Qasmi rahmatullah alayhi si ma si gi di mina di na aikoi manipuri lon bada ma gum bada tamani Moulana aikoi gi Moulana Rahimuddin gi mathak oina di haide Rahimuddin khoi na thagamani adubu ilm